Ahanbamakda Ishorbu Thagachari, Aduga Tabi Ribamayambu, Prabhu Jishu Christi Gimingda Nakoibo Taram Namuka welcome Tozari. Nasi Ekoi lesson Manga Shuba, week number 5, Ekoi Nainagani, Sabbath school, Ekoi Paragi Maming, All Nations and Babel. All Nations and Babel. Jati Pumnamak Amasung Babel, Haibigi Maramda Ekoi Nangasi, Para Shishmaina Nainajagani. Ekoi memory text when ekoi the PB reads Genesis 11:9 may horon tarama twegi mapan da sumaina haya. Therefore its name is called Babel, because there the Lord confused the language of all the earth, and from there the Lord scattered them abroad over the face of all the earth. Maram aduna madugi maming ado Babel haina thongani, maram di ishor na makoigi lon adubu. Chamam na hankre, taibang panda lay di balon, asi chamam na hankre, aduga makoy na mapam adudige scatter tauraga, chai thok raga, taibang pan lay may kuding makta, kachin koya thong na makoy pan gani haina, ishor na Genesis 11:9 da hai biri. Hoy ising ichaw giwari adu loy krabakanda, ishor gi focus ase, Adam da Noah da haina amamam kagta focus tauramba adudegi. Howzikti Noah gi macha ahum Sam, Ham amasung Japhet da Ishor gi focus ase shift tawki. Ham gi macha nupa asi Canaan kawi maming. Canaan asibu Ishor na amuka ming mi gi ming adudigi city shahar amagi ming on tholaga. Maduna Ishor na Abraham da promise tawbi kiba. Aina nangi damagda a land of Canaan CPB gini ko haibado Ishor na thonghan ki. Aduga loina na Abraham gi charon suron sing na Canaan gi laibakta changsille hairaga jati pumnamakta prithibi da laiba jati pumnamakta blessing purakani ko haibado mathang Ishor na sumaina thonghalakhi. Adubo Ishor gi plan adubo kari tawbra hairaga Ishor na Canaan haibalam ado nakoida aina PB gini adu digi nakoi jati shandokani haibagi Ishor gi plan ado Ishor gi line ado kari tawe hairaga amuka Tower of Babel aduna Ishor gi plan adubo amuka tuwai ki habsa Genesis 11 gi verse 1 through 9 adu da ikoina uwe aduna once again Ishor na miyoi bagi damakta haina yat ki ba plan pumna makta amuka miyoi bana disrupted amuka muthat pa mothan ba chai khai han ba thonghan da ba haibase asmaina tawrakhi aduna Ishor na pambadi taibang da lairiba miyoi khuding makpu nation zati khuding makpu Ishor na blessing pige haina Ishor na tawrami adubu madugi ona taina bada kari tawre miyoi bagi tawthorak pa thabaksing aduna curse serap purak pa haibadu oiki miyoi bagi jati na they try to unite together in order to take the place of God. Makoy unite tauraga Ishor na scatter tauraga taibang palay may pumnamakta thanna pan ko haibda makoy ni indraga makoy mapam amakakta changsilaga layraga unite tauraga Ishor gi mahut sinna na ba makoy kanna hona rakhi aduda Ishor na sauraga maki judgment wayal bichar adu chatharaki adugi wayal bichar adugi result madugi mahay ama oina howjikti miyoi bagi mathakta aikoi jati singi mathakta curse serap adu tarakhi adum oina magpo Ishor gi judgment wayal bichar adugi matung ina the people get scattered throughout the world Genesis 11:8 ta miyoi bagi lon adu Ishor na confused tawhan krabagi matungda makhoi united oina leibe yadrabagi matungda makhoi chai khairaga thoki masidigi uba sekrira hairaga Genesis 9 gi 1 da Ishor gi original plan adu de krira fill the earth taibang pan ase nakoi sin thungna pan kro paibdo thung handaba yadabagi Ishor gi plan adu miyoi bana kayak muthat ke tawrabasu in another way Ishor na blessing in disguise utpiraga smaina mathang thungalaki the curse of Ham gi punsida Ishor na karmaina curse tawbi khibra natraga mapa Noah na karmaina curse tawbi khibra habda koina Genesis 9 verse 18 digi 27 phawda ekoina wari asi uwi masig wari says yamna aduma strange oiba wari amani inga ngakpa yamna tahai daba tabada nungai daba adugumba wari ama aduma oye madugi wari adude ekoina loina khangkre Noah na darkhan mahi digi ferment tawhallaga
darkha mahidgi yu thaklaga ngawraga naked oina laikhibagi wari ado aikoina Genesis 9 asida uba phange aduna masida Noah ga Adam ga gi manaba kari haigda ko similarities ado khra ngasi gi lesson na aikoi bo utpi Adam gumna Noah asisu magi vineyard ngasai gi darkar inkol adu da thabak chuba oirami adumak Noah su inkol Eden gi inkol adu da mahai marong adu bo yengsinba oina lairamaki adu bo makoi animak they both misuse the fruits that God given to them for good ishorna ase phaye haina miyoi bagi phanna ba haina pi kiba jinja adu ishorgi mayok ta leple hairaga makoi na madu misuse tawraga makoi animak pap ta khibadu oi aduga masigi Noah amasung Adam gi wari sida manabakra amuka yeng makan eating of the fruit chaganu haiba uhai ado aduma Adam na chaki tawgunu haiba thapa ado ferment tawraga chao thao yu onalaga thao haibse ishor ge plan oide aduma pu Noah na tawki nakedness Adam amasung Eve uhai adu chabada makoi ni naked fi setre habdu khangki Noah hai mahi ado yu ado tharaga ngawraga mafi maron mafam khangki ramde and then covering aduga makoi hojikti naked oi kre khangba kanda makoi karina cover tawsira ka khumjin jira ko haibdo Noah amasung bot Adam adumak tawki aduga a curse tawgunu haiba thabak adu tawrubagi damakta ishor gi sharap adu lake and a blessing adugo ishor gi sharap adugi manungda blessing bor adusu adumak attach tawraga lake aduna Hamna Noah gi macha Hamna ngasai gi mappa gi nakedness Noah gi Piset taba adu ukibado amuka Eve-na Eden gi inkol aina ishorna chaganu ko haiba mafamda mana chatlaga yeng haidaba forbidden fruit haidaba uhai adubo chatlaga yeng luba aduga ngasagi Ham aduna mapagi nakedness adubo yeng luba sisu manaye haina ngasigi Sabbath ko da ikoi utpi ga lay aduga Hamna mapagi nakedness adu uraga khumjin bagi mohota mahak chathoraga mayam basinga taki atop da sandoki expose the nakedness of his father mapaki ikai bado mahakna khumjin laga cover tawraga madubu phachana respect tawbagi mohota sandoki nokna biki sigumba thabak ase tawki aduga the same thing with if kya so almuka chap manai hojiki Ham the talkiba wari aduma if na su Chahai the Baway, the Machama Tom the Chaba Kanatraga. She took home and gave it to her husband, Maki Nupa, Adam the Mahana Piki, Matom the Chaba to Kanata. So there is a similarities. Ham the Ifka similarities. Chapmanabama Koini Neta with Tabaka to the Uwe. Noah the Amuka Ngasage Ham ga Adam ga Tauki, but Adu Chapmanabado to my no. Aduna Masigi para asida aikoina Ham gi para asida Genesis chapter 9 verse 8 ki para asida aikoina uba se karira hairaga respect of one's parents aikoi gi ima ipa bu respect tawdaba ikai khumna daba haibagi wari asa aikoina Ham gi punsida aikoina sumaina uba phange aduna maram oiraga Ham's gi future da maki mang da lakadaba punsida Karsera batu sumak pangki. Failure to honor your parents. Ay koi bu ima ipa singna ay koi bu. Ay koi ase miron tadri ngay di ima ipa gi pukung ay koi na thama pan layer ay koi bu naw kon bira pa ima ipa sing bu ay koi na respect honor makoi bu bebar to ba ikai khum na bi da ba hai ba se mase ay koi gi khoi di soi ba ni makoi se ay koi laitri ngay da I matum da gi chauna na ba yokhat khaba ima ipa sing bu ay koi na kari gumba honor respect to dra ba di masina ay koi gi mang da la ka da ba pon si di yam na chauna affect la ye hai ba se ay koi na Exodus 20 verse 12 amasung Ephesians 6 verse 2 da gi su ay koi na compare to ga sumai na uba phangi Ham asi bu Noah na curse to biki aduna mahaki curse adun serap aduna nangina cha canon ase minai oikrani ko mayam basingi minai oikrani ko haibigi serap ase to biki adugo serap adugi manungda there is still a blessing attached ishor gi board di adumak asumaina amuka attached to wi haibsi so ekoina uwe madudi karira kramaina board adu attached to bra hairaga Ham gi macha canon haibagi ming ase aikoi gi Hebrew birth kana haiba adudi gi lakpani madugi meaning artha adudi to subdue haibani to bring
under control haibani aduga to make it less haibani aduna masigi artha asina ngasai gi canon haiba jat amasung sagai natraga laibak asibu makoina overcome lan ngam laga amuka ishor gi blessing adu amuka thongani ko haibagi aduga blessing attached tawba curse aduma piki aduga through the curse of Canaan da ngasai gi curse serap tawbi ki baduna kari tawre hojikti descendants of Shem gi sagai na amuka promised land ishorna wasak piki ba ngasai gi Canaan haiba leiba aduda changle hairga aikoi bu kanbi ba aikoi bu pap ti gi handok pi ba Messiah pokna na bagi lambi adumak Shem gi descendants singa Canaan simbu lan taraga makoina lan ngamlaga makoina gi Ham gi darasing amasung Canaan gi darasing makoi gi sagai bu minai oina tawsillaga minai oina yoklaga Shem gi darana promised land adu Canaan adu da laikraba matamda aikoi bu kanbi ba Prabhu Jisu Messiah adu poklakhi habise aikoi loina makna khangre aduna masisina this is a prophetic allusion habidi krira expansions of God's covenant to all nations ishorna mahaki bor mahaki blessing convenient na base jat khuding makta pibi gani haiba adu thong hanna na bagi damakta mase Canaan gi wari digi amasung Ham gi wari digi Sam gi imong na kramaina Canaan ase conquer of Hebra aduga amuka Canaan gi leiba adu digi Messiah ase amuk kramaina pol Hebra haibase masina utpani haibagi meaning ishorgi ning thau leiba ase jat pumna makta sandokadabani haibagi promise adu thungdaba yadabagi mase mathang sumaina lakpani salvation to all the world taibang mafam khuding makta aran kubam ase sandokadabani haibse aikoina Daniel chapter 9 verse 27 amasung Isaiah 66 verse 18 through 20 amasung New Testament ge Romans 11:25 ta hairiba du thungdanaba ase tawrakhi aikoina khanduno yengse Noah the hero of the flood ising ichawgi matamda ishorgi meaning apenba ama oikraba dharma chenba gi oikraba dharma chenba mi oikraba taibang laimai asida kanasu ishorgi meaning the pen bi yawdraba dubu Noah khak yawkuba adugumba nupana karigi damakta asigumba phattaba crime ase I mean ishorna pamdaba yu thaklaga ngawraga naked oina laikiba haibse karamaina lakhi brako haibse ekoina khallaga masina ekoida kari parate takpi bra adudi asina takpi how flawed we are and why we need God's grace every moment of our life aikoi gi punsi sida aikoi se kayamuk fragile oibrako kayamuk tender oibrako kayamuk papta aikoi se tagan brako kayamuk son brako haibido utpiye nawagi punsi gi wari asina aduga amuka no matter how religious we are aikoi kayamuk dharma chenbani haina aikoi khallam labso God's grace ase ishorgi thaujal ase niku kuting da aikoi gi darkar oye haibse uwe pastor oilamba yai evangelist church elder church deacons amasung spiritually you are strong aikoi ase yamna thawai da thajabada kalle haina so aikoi khallambe yai Noah so aduma oike ichin inausan but still adubu Noah pap ta ki nang aisu pap ta ningai lambi yamna laye adubu aduna maram oirga ishor gi grace ase mikup khuding aikoi claim da wataye haibse ngasige paradu gi uwe the Genesis genealogy aikoi na Genesis chapter 10 the genealogy se asmaina mathang uwe okay hojikti Noah gi mapa Lamech na chahi yankhai ga taru 56 years or surabakanda Adam asisi masina takpadi Noah na magi macha masu sinda Adam gi wari ase ising ichaw thoki bagi wari ase asmaina adumak liram gani aduga Noah gi macha masu singa su amuka Noah gi wari se sumaina mathang ising ichaw gi mamangda ising ichaw gi matungda Adam ase sumaina palakhi ko Noah ase sumaina palakhi ko haibse mathang sumaina uram gani haibse aikoina uwe kari gi damakta genealogy hairadi aikoi kari haisira descendants ko maki charon suron ase Bible da kari gi damakta naina ribra masigi kanaba kari ra hairaga ngasigi sabas ko na aikoi da points ahum piye adudi ahan mada masina puwari habdi itihas ase lairami haina utnanaba masung miyoiba haibase adumak asengba miyoiba real person real people ase
hinglame haibse utnanabani maduna maram oidana ishorna genealogy ibakanda makoigi punsi hingkiba punsi ado precisely yamna chapchana nawana chahi asuk hingki adamna chahi asuk hingki methusalana chahi asuk hingki haina chap chana utpiri bse miyoiba asengba miyoiba se aikoigi puwari da itihas da hinglega lakhi habdo khangna naba genealogy se aikoina naina bani ani shuba point da genealogy naina basina karibu takpi bra hairaga masi se aikoina punsi se mathang manau naina habdi tattana palak e habse unna bani mi pan khiba mi palak khiba se yuk khuding tattana adum lairame from antiquity to this present times ancient time hek mamangai digi hek mai horon digi yuk ama mi pandana laiki habse amata laite adubu tattana mathang palakhi habdo ekhoi bu khanghan na bagi damakta charon suron ase Genesis chapter 10 the record tawduna thambani aduga ahum suba point da ekhoi mioi bagi fragility mioi bagi ashon ba se karira aduga mioi ba pap asina ekhoi ngonda sera puranga masigi atawman sina karira habse u hannana ba khanghanna ba aduga loinana ishor gi blessing bor ase mioi bana suk sola ba suk pam ta tawra ba su ishor gi blessing ase attach tawra iko haibda u hannana ba gi damakta charon suron genealogy ase naina bane haina aikoina uba phang aikoina Sam Ham Japheth gi yumnak haibdi aikoina Hamai natraga Semai natraga Japhanite haina Zaphatite haina aikoina laye hairiba yumnak ahum da munna thijinba matamda madu yumnak ahum dagi sagai 70 haibdi jat 70 lay haina aikoina Genesis chapter 10 da aikoina uba phang Jacob ki imung na Egypt ta Joseph ki manakta laina na ba lakpa matamda makhoi mioi 70 lakhi haibido amuk ngasigi parana uhalle aduga loina nuna masisina amuka ngasai gi jat 70 laye haibido ngasai gi Jacob ki imung na Egypt ta Joseph ki manakta laina na ba lakpa mioi 70 aduna amuka represent away aduga amuk Moses na Israel gi ahan 70 elder 70 khandoktuna wilderness lamhang da wilderness lambi du da lamjingba oihanki masisina amuka ngasai gi Sam Ham Japheth ki imung dagi haibadi jat natraga sagai dagi 70 khandokhiba adugumna Israel gi jat su ishor gi thabak tawna ba ahan elder 70 khandokani haibadu uppi bane aduna ngasai gi along the same line ngasai gi masigi 70 natraga Sam Ham Japheth ki imung asuidagi dum mathang laklaga hojikti Jishuna amuka New Testament da aikoina yengba matamda Luke 10 gi 11 da Jishuna mahaki sebo 70 disciples ado send out tawraga prithibi pumda evangelize tawhanki masina aikoina masidagi ubase charon suron se adum tattana la e haibase aikoina masidagi su uba phangi aduna aikoina Matthew 1 verse 1 through 17 da aikoigi charon suron ase khangbasina karigi aikoida kari kanaba pibra aduga asengba mi palame haibasine kari kanaba pibra haibda aikoina Matthew 1 da so acho genealogy do naina badu uwe masidi to strengthen our faith aikoigi thaja base chawhanna ba manghanna ba ne haibse aina sumaina samlapna haigi okay mathang chatharapada aikoina one language aikoina Genesis 11 gi verse 1 through 4 da pa ba kanda the whole earth haiba wahai ama aikoina phange aduna taibung pan pumna magna they try to achieve unity lingjen manaba chap manana laiba punna laimin ba chai thokna da ba haibagi idea ama aikoina uba phange the phrase masida the whole earth haiba se aikoigi Sabbath school na ngasi aikoida tapi ribase flood adugi ising ichawge matung da laikiba small number of people mi khara khaktabu asmaina khangnaram matam adu da prithvi da chai khairaga laikidri adu bongkoi pulap punna laye habdu uwe the reason for this gathering makhoi mayam punsilaga ishona scatter taw habdu dadraga makhoi mayam punsilaga laibagi maram ase kari ra hairaga they want to build a tower that reaches the heaven Genesis 11 before the makoina amuka tower awang basargatana yoba ama sagatna nabagi damakta makoi ishorna scatter tawo haibada makoina scatter taw united tawraga
pulap laisinki. In fact, aduga makoina makoigi real intention di krira ngasai tower adu sagat pakhak adu nate adubu to take the place of God himself, the creator. Ishor laishemba mapu adugi mahut singe habse makoigi intention makoigi wakhanda lairami hai. Aduna makoigi intention madu matamda lairiba Tower of Babel saba matamda lairiba miyoibege wakhalon se karira hairaga aikoina amuka Ishor gi intention mana creation saba creation tawba matamda mahaki intention laikiba aduga chap manana amuka makoi compare tawe miyoiba singa Ishor na let us make haina haikiba wahi adugumna Tower of Babel saba matamda su makoina let us build aikoina sashe aikoina tawse habese masigi wahi asimak sijinaki asidigi yamna deep theology oina ubase karira hairaga Ishor gi wakhalon do makoina changlaga sargatana sagatlaga aduga Ishor gi mohutsin ge habse Tower of Babel saba miyoisingi wakhan makoigi intention oiki aduna let us make a name for ourselves Genesis 11 gi for the miyoising aduna aikoigi mingi da makta aikoi sase haina haikiba madugi expression adu aikoina Ishor gi expression Ishor gi mohutsin nanaba ngangiba wahai sine habdu aikoina sumaina uba phange aduna Tower of Babel saba mising aduna makoigi ambition makoina pamjaba aduna Ishor bu replace tawnanaba haibse makoigi wakhalonda lairiga sagat ki haibse aikoina ngasi gi Sabbath school dagi sumaina tasengna tamba phangi the memory of the flood has been preserved in Babylonian tradition aduga ngasai gi aikoina Tower of Babel sabagi masigi memory masigi ningsing khubam ase masi aikoina Babylon gi tradition da su aikoina sumaina uba phange makoi Babylon gi tradition da krida gar Ishor gi mahut sinanaba Ishor yaunanaba asigi wakhalon ase Babylonian sing da su lai ki hai ase nahan chatkiba Sabbath school sing da su aikoina tamkiba gomna ase upward movement oiba ko Ishor ba aikoina lamba phangningai haina try tawba Ishor gi mahut sinanaba this upward effort to reach heaven sarga yonanaba haina tawriba try tawriba madugumba thabak sing ase kadai dagi lakhi ngasai gi Tower of Babel adudagi lakhi aduga loina Egyptian gi tradition da su aikoina masi uwe manduna maram oiraga Tower of Babel ase yamna maru oiba ama oina aikoina Book of Daniel da su aikoina uwe madudi Sinar haiba tampa ko Sinar haiba laiba adugi wari adu aikoina Genesis 11 gi 2 da madugi Sinar haiba tampa adu da Tower of Babel ase saki habse aikoina uwe aduga Nebuchadnezzar na magna Ishor gi laisang dagi paiba yadaba yamna sacred oiba asengba aikoigi articles mayam puraklaga magna hauji Sinar gi plan aduda magna display tawkiba aduga madudagi amuka mana kari sakiba mahaki statue sagatlaga golden statue sagatlaga khurumo haina order thokiba asiguba mayam asina aikoibu ulibase ngasai gi Babylonian culture da ngasai gi Tower of Babel gi mami adu targa sum mathang lakhi haibse aikoina uba phange adubo masigi attempt ase makoi adumak fail tawki Ishor na kumtharaga aikoina ngasai memory text pa ki bagum makoi gi language launching ado loina chai khai hanki masigi bamang paba up until this point Tower of Babel ase sadri phawba Ishor na miyoi bagi taibong panda lairiba miyoi basing ase lon amakhak ta nganglam me habsi so aikoina uwe adubo loan aikoi ngasi tungan na lakliba se karira ase it is not really a blessing masise asengba hairadi mase blessing maktagi lakpanate adubo it is a curse serap ki mahai oina la ya adubo aikoi na amuka ningsing aduba serap adugi manungge Ishor gi blessing attest away maramdi karira hairga loan amakhakta lairaga dum Tower of Babel ado success oiram labadi Ishor gi plan to fill the earth adusu fulfill tawram loi haibse aiko aina crush mine edition 1000 let us go down mathangi parada aikoina Genesis 11 verse 5 through 7 aduga Psalm number 139 verse 7 to 13 aduda why did God come down to this earth
ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯃꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯨꯝꯊꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯇꯦꯛꯁ ꯑꯅꯤ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯁꯝꯂꯞꯄ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯑꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯤ although men were trying to go up ꯃꯤꯑꯣꯏꯕꯅ ꯀꯥꯈꯠꯅꯤꯡꯉꯥꯏ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ God had to come down to them ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯒ ꯀꯨꯝꯊꯔꯒ ꯂꯩꯃꯤꯟꯅꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯄꯔꯥꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ aduna ishorna mathaktagi kumtharakpa haiba simak ase ishor ase shakti lei ma se ingam ngambane haibdu utpane hai maramde miyoibana how much we try no matter how much we try we can't reach to God ekhoina kayamok honarabasu ekhoi ishor gi mapham yoba ngamne adu ishor di mathakta lei mahak se supreme ne haibdu utningai gi damakta to aina din khoi gi manakti yorake haibdu ngamme ko haibdu utnana gi damakta ishor ase descend kumtharakpa se darkar tabani haibisi su upa phange God will always be beyond human reach miyoibana sokpa ngamdaba uba ngamdaba paiba ngamdaba mapham adu ishor ase adum laigane aduna any human effort to rise up to him and to meet him in heaven is useless and ridiculous haina haine miyoibana kayamuk honaraga ishor gi mapham lakke haibasi oi thok loidabani ase yamna tukkachaba yamna kana daba oiroroidaba adugumba thodang amani hai aduna masida ekoina khangbasidi in order to save us ekoibu convene na bagi damakta Jesus has to come down to this Jishu Christa asisu prithvi asida lak pata bani mahakum tharapani adu natrabadi Jishu na ekoibu convene na bagi lambi su laide habise ekoina uwe aduna Tower of Babel asida ishor na makoibu to see the city and the tower Genesis 11:5 ishor na ngasai gi city sahar amasung tower adu yengne na ba ishor na kumtharaki hai ishor kumtharakpagi darkar tabra ma uba phangdabra uwe kumtharakpagi darkar adu maktade the concept emphasize God's involvement with humanity adu ishor na kumtharaka yenge habse ishor ase miyoibada adu mak interest laye habdu utpne hai ishor na aikhoi gi damak adu concern laye habdu utpne hai masa mak kumtharaka ma na yengki hai aduna aikoina ishor ase aduk matik pangal leiba supreme oibane mahakna aduk son kraba mioi aba sibo aduk matik concern laye aduk matik ekoi de interest pi have sisu uba phange okay aduna hojikti ekoina iroi loiba portion de yenglak paganda the redemption of the exile aduna ngasai gi makhoi asi ishorna ngasai Sam Ham Japheth ka wari du da mo hangat laga ishorna ham gi dara do curse therapy bi raga canon haiba mioi adu therapy bi raga canon gi jat adubu ishorna muthat pi ki I mean ishorna Sam gi khudda sinaraga Sam singna lan ngam laga mokoi bu ni minai oiraga sumaina God's design and blessing for human was that they would multiply and fill the earth. Aduna aduga muka Tower of Babel ge wari da ekoina uba kanda miyoibana united stay united punsilaga chai thoktraga lairaga lon amakhak nganglaga ekoi Tower of Babel ase sagalaga amuka mi singbo pulap punsilaga chai khai handraga ishor gi mapham adu launa na bahaina taina bado ishor na mado tanabado ishorna mado muthatlaga ishorna masi oibe yaroi aigi plan asidi to fill the earth multiply and fill the earth haina Genesis 9:1 da haigabado thongdaba yade haina ishorna ngasai gi redemption of the exile ase ishor gi sera phangkraba adugi maraktagi amuka ishorna redemption amuka laibi ba lanthokpi bagi thapak ase ishorna tawki haibase ekoina uwe against God's plan ishor gi plan gi mayokta kari tawki the builders of Babel sagat pa miyoi singna prefer to stick together as the same people makoi sai khai dana balon amakha oina na ba ekoi pulap punna laise habse makoi ishor gi mayokta kanna makoi thabak sukhi habse ekoina uwe aduna one reason they said they wanted to build the city was so that
they would not be scattered abroad over the face of the whole earth. Ngasai Tower of Babel ado ising ichaw digi kanna na bahay bagi idea khak na te adubu masidi karira harga taibang malem pum na bakta chai khai raga hingdani ngai aikoi mafam amakhak ta leini ngai ishor gi plan ado ishor gi apam ado thonghandani ngai habagi intention ase leiraga makoi shuki habso aikoi na uwe. They refuse to move elsewhere. Makoi mafam atopada chathorang makoi pana na bahai se makoi gi apamba oiram. Aduna the story of Babel asina ekoi bukari takpi braharga makoi na pulap pun silaga ishor ge mayokta lanjao ama hauningai ishor ge mohut siningai habse makoi masigi story digi ekoi na uba pange. Aduna the story of Babel asina Karira Bible the first attempt to unify the world. Taibang pan ase pulap amuka punhan bahay base pulap punhan laga ishor gi mayok ta thabak taw bahay base Bible the ihan hana Tower of Bible ase da uwe. Ngasi ikoi 21st century da ishor na laknam dai da kari haye one religion, one world, one religion. Taibang pan ase nation amakak oigedabani aduga dharma amakak oigedabani haibaga ngasi lakleba gi aikoi gi ihau ase revolution ase kadai digi hauraki braga isin inausa. It starts way back from Tower of Babel. Ngasai gi Tower of Babel saba adugi intention adugi minded to ngasi gi Christian world asida ngasi gi taibang pan asida larga aikoi se amakhak to oigedabani we should be united amakhak da leigedabani haibagi wakhalon ase sungasi sumaina churaga lakhi. Aduna asengba mak Babel haibage artha in the door of God haibanine ishor gi thongan haibanine is aduba ngasai gi balal haibage meaning di karira haidaga amuka confusion haibanine chamam naba aduga it is because they wanted to reach the door of God ishor gi Babel haibage artha di ngasai gi ishor gi thong haibane aduna balal haibage wahi adet degi larga Babel haibane asigi artha di karira makoina miyoi bana try to basi ishor gi mohut sininga ishor gi thongal adu yaurak ningai sarga adu yaurak ga thong adu hangdok raga ishor gi mohut sininga habse miyoi bagi target oirami adu bu ishor na ekoina khangi madu sing adu bu ishor na miyoi bagi lon adu bu confused to halaga chamam na halaga miyoi base chai khai raga amuka ishor na redemption lan thokpi ba pap asidagi taibang pan ase pulak mangki gadabadagi ishor na kanbi bagi thabak ase amuka purakhi habse ekoina uwan. How merciful and gracious God is. Ekoi gi ishor se amuk thozal haibra minung si haibra habse ekoi gi para digi uba phangi. Nasi Tower of Babel saraga makoina ekoi prithibi ase unite torga ishor ge mayok ta thabak su se haibado ishor ge plan adu thungdaba yadabagi hojikti nation mayam prithibi gi laimai mayam da chai khairaga fill the earth multiply have ge promise to ngasi ekoi thonglaga lai ngasi ge parana ekoi bukari takpi bra isin inausa aikoi shu ishor ge mayok te united tawraga hoi unity leiba habse aphabane ne aphabarom da sijinarabadi adubu aikoi gi unity se in other direction da chatlaga ishor ge mayok te thabak tawna na ba yamna leiye ngasi taibang pan pom da unity purakna na ba honari adubu karamba unity ra ishor ge apamba unity ra na ta bra habda aikoi na khangba dai ngasi one world one religion haina lauri base ngasai gi Tower of Babel da makoi gi one world not to scatter around one language haibage wakhalon adu da tawribra adu oirabadi ekoi madudigi chathokpa dai ekoi gi church da ekoi gi singlup da ekoi gi khunda ekoi gi society da ekoi gi nation da unity asigi damak da ekoi ngasi thapak kanna tawri adu bu masina ishor gi mayok da laigedaba oirabadi madugi unity adu digi ekoi chathorga scatter torga ekoi ishor gi blessing ase phangba mi oise habse mayam da aina haijining bani tabi khirba mayam da ishor na thoidok hendok pa bor adu pina bibo oishnu mathangi hapta da mo ekoi anau bo paraga amuka unase